Hello friends, takhil gi misalna amuka hanna mayam wagi channel sida taram noksari ngasi jona wo video puna mayam pham da laksari mayam ngasi gi video jidi kaya gina mix video ay tare jamna busy oiba numit amagi video oidoi ni mayam ngasi ado hujik sai lohongba ama haide reception ama da lai mayam Kuldip ki reception da lai bani ado ngasi di ayuk tagi na jamna busy oi greba ayuktagi akhoi duga naran shanti hoigi jo Sanjita hoigi si jum shankadori te shanti hoigi si naran khuramdore bado moigi si jum mani makki khara thabak yawbiramaga barmudi halakpaga fi kan tawbaga ne hongdoga sum laabane ba nungdinji gane asum pung ani dagi moi reception ja hobagi wari ni ado pung ani dagi hauradi aina khallina pung ahum dagi pung ani makhai dana ba khoin laise pung ahum makhai pung mari manungda jumda hallage de pung mari makhai dagi moi shanti hoigi naran bamon lakpai wari ni adu nangnaba chatlage ainane chatradi mo nungai roidaba lakpani adubu pung ahum dagi lakpani pung ahum tare ba khoina laise pung ahum makhai pung manga ta salaktore ba mu ma kaim laudri ba mau bau sajai ba loidri bordi lakpai laktri jamai di ado khoi hujik keno khara cha pakora khara cha coffee khara thak tawna phammi hujik ngai ri myam nupi mayam gi mi ngatani nupa mayam gi media mata masa udri myam ado jip chatning ma di khor khange ba pung mari makhai tasala eba pung manga ta khalak tore to Kuldip su bor su lae ado khoi dine sum amani hak angang chen ba amani hak su lai jawri ba moi su charani anane kaina di sajai ba maudi sajai na keba loira mare ado khoi cha ba change ichanupi ga deidi iyanupa handuga ne kuda dam chanupa handuga lakpani ba ado moi di kona charane ai inanupi hoju lakani moi ga sumne moi phangnaraga charaga moi laane phare da edi chatlage aina ado aidi lae chaba khoi moi nupi mayam gi khara hak ka tawraga ne moi mari ma hak su charane aina hai mare adu aisu charane aina change myam pung manga tare manga tasale ba chaba changai je hadi charaga aidi sum hallani ngasi video se mathang yang minarasi sida leire ngasi gi reception gi kaina se do board di lakpudi lae bado ma kadai da ma kai kra jing mar honari mare ado makari phajana phangnadre de kaina se cable ore de mangpo ke bi ba mai kano sina makeup artist sina ne photo shoot tawre ba photo kanna kapna kana tawri kaina se phajadra mayam kaina se sum phajabani sina kaina gi manau no pi ni hujik kaina ga phangnare ai thoani myam hore naran khoram dum ji ngsi ai lakpaga phi hong paga ne sum laabane ba shanti hoida lakpaga sum chap chare bhagon ju lakpata ngai rame ba masai lo ka aura to bodudi ulhaudre hoji ngamok jeli kanna loye ba ti do aina isai sang le lo shala ba puja loire mayam ngasidi sathina chinba ai pung 12 makhai dagi ne jum dagi thokna moigi thabak nombiramaga de pra phi hongdokpaga chatlure reception chatlubaga halakpaga phi hongdokpaga siga mu lai tawbade ngasidi ai kenoma tawre isaga je wamanlana loire ji puja loire ngamok sira haure mo sin ji jam haure basing bu siya bare hojik Sanjita da mu lae Sanjita gi su naran ayukta moi jum shangka bagi sumni amani ga pijaraga
mari manga pijaraganne moi ekta shanka khare ado hojik naran khorame ba jumje pura loishandraju numit din letra nane numit che phaya na ngasi numit che ngasi moi shanka bani moi naran khorame bani Dada jembu uta jabo. Puja loire moi bisu puja tawi kichiri no thong sanju tawi ba dena sigi video sigi jam nungai ba video ai di oroi do sum memory oina ba na sum mate mate la hobani video su lekta ba de memory su oina le hona ba ne tom se bani am jam nungai ba video di oroi do video se nasi video sigi shwari ba sum jara ge am video se nungai like share comments to video में खबर जरा और वो ये था कि चैनल से सब्सक्राइब तो वीडियो में बस वीडियो का हमको टाटा बाय बाय गुड नाइट